ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯚꯥꯏꯁꯤꯕꯨ ꯉꯁꯤ ꯑꯣꯐꯤꯁ ꯁꯨꯇꯤ ꯑꯣꯏꯕ ꯃꯥꯜꯂꯤꯗ 이천과 like down thank you 그가 폰가 ꯃꯩ ꯍꯧꯖꯔꯦ ꯑꯩ ꯉꯁꯤꯒꯤ ꯔꯦꯒꯨꯂꯔꯅꯦꯕ ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯚꯥꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯏꯁꯦ ꯃꯤꯆꯧ ꯑꯩꯁꯨꯅꯤ ꯍꯥꯏꯕ ꯏꯆꯟꯅ ꯃꯤꯆꯧꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯁꯣꯝꯒꯤ ꯂꯣꯏꯍꯧꯔꯕꯣ ꯈꯪꯗꯦꯕꯣ ꯃꯥꯏꯗꯣ ꯂꯣꯏꯔꯕ ꯂꯣꯏꯗ꯭ꯔꯤꯕ ꯁꯤꯒꯤ ꯀꯂꯔꯁꯦ ꯐꯖꯕ ꯌꯥꯝ ꯏꯪꯕꯗ ꯁꯤꯔꯦꯍꯦ ꯑꯩ ꯏꯁꯥ ꯁꯥꯏꯌꯦ ꯃꯩ ꯈꯔ ꯌꯥꯏꯔꯣ ꯃꯤꯆꯧ ꯑꯦꯝ ꯑꯦꯜ ꯆꯧ ꯏꯆꯟꯅ ꯈꯪꯗꯦꯍꯦ ꯑꯗꯨꯒꯩꯗꯤ ꯂꯥꯏ ꯕꯤꯅꯣꯠ ꯐꯖꯩꯌꯦ ꯁꯤꯅ ꯁꯪꯐꯥꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯆꯨ ꯍꯥꯏꯗꯣ ꯑꯣꯂꯤꯞ ꯒ꯭ꯔꯤꯟ ꯑꯗꯨꯒ ꯁꯤꯗꯤ ꯃꯆꯨ ꯑꯃ ꯑꯣꯟꯊꯣꯛꯑꯦ ꯀꯩꯅꯣꯗ ꯐꯣꯟꯗ ꯀꯩ ꯀꯧꯒꯦ ꯁꯤꯕꯨ ꯌꯦꯜꯂꯣ ꯁꯤꯅ ꯑꯣꯂꯤꯞ ꯒ꯭ꯔꯤꯟ ꯁꯨꯝꯖꯤꯠꯀ ꯂꯣꯏ ꯎꯔꯦ ꯇꯧꯔꯤꯁꯦ ꯃꯩꯒꯁꯦ ꯃꯈꯥ ꯊꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯃꯤꯗꯤ ꯃꯩꯁꯦ ꯃꯊꯛꯇ ꯊꯥꯜꯂꯤꯗꯅ ꯑꯩꯈꯣꯏꯗꯤ ꯃꯩꯁꯦ ꯃꯈꯥ ꯊꯥꯜꯂꯤꯗꯣ ꯀꯥꯜꯂ ꯆꯠꯂꯤꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯥ ꯆꯧ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯕꯒꯨꯝꯕꯅꯤ ꯏꯆꯟ ꯆꯧꯅ ꯍꯥꯏꯕ ꯆꯤꯡ ꯌꯥꯜꯂꯦ ꯑꯔꯨꯝ ꯍꯧꯔꯦ ꯑꯔꯨꯝ ꯍꯧꯔꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯍꯛꯊꯤ ꯈꯟꯗꯣꯛꯑꯣ ꯅꯥꯇꯣꯟꯗ ꯀꯩꯅꯣꯒꯨꯝꯕ ꯊꯤꯟꯖꯤꯜꯂꯒ ꯀꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯕꯤꯅꯣꯠ ꯚꯥꯏꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯅꯍꯥꯟ ꯅꯥꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯐꯤ ꯑꯃꯅ ꯈꯪꯗꯦ ꯑꯗꯨꯒ ꯈꯔ ꯊꯣꯠꯄ ꯆꯩ ꯑꯃꯅ ꯈꯪꯗꯦ ꯊꯤꯟꯖꯤꯜꯂꯒ ꯍꯛꯊꯤ ꯈꯟꯗꯣꯛꯄ ꯑꯗꯨꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯈꯪꯗꯦꯍꯦ ꯍꯥꯏꯕ ꯂꯥꯏ ꯕꯤꯅꯣꯠꯅ ꯐꯖꯩꯌꯦ ꯑꯗꯩꯗꯤ ꯏꯆꯜ ꯀ꯭ꯋꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯟꯅ ꯍꯥꯏꯕ ꯆꯧ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯣ ꯆꯤꯡꯁꯜꯂꯦ ꯍꯥꯏꯃꯤ ꯆꯤꯡꯁꯜꯂꯦ ꯑꯔꯨꯝ ꯍꯧꯔꯦ ꯂꯥꯏ ꯏꯃꯣꯏꯅꯨꯅ ꯇꯨ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯏꯅꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯅꯣꯠ ꯚꯥꯏꯁꯦ ꯂꯥꯏꯔꯤꯛꯀ ꯅꯝꯗ ꯃꯥꯜꯂꯦ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝ ꯍꯥꯏ ꯔꯣꯍꯤꯠ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏ ꯕꯤꯅꯣꯠꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏ ꯕꯤꯅꯣꯠꯅ ꯏꯃꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯦ ꯏꯆꯟꯅ ꯏꯃꯣꯏꯅꯨ ꯍꯥꯏ ꯏꯆꯟꯒ꯭ꯋꯥꯅ ꯔꯣꯍꯤꯠ ꯍꯥꯏ ꯑꯗꯣ ꯑꯦꯝ ꯑꯦꯜ ꯆꯧꯅ ꯁꯤꯗꯣꯔꯕ ꯃꯥꯜꯂꯦꯍꯦ ꯁꯤꯔꯣꯏ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯑꯔꯨꯝꯕꯨ ꯀꯩꯅꯣ ꯑꯔꯨꯝ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯄꯣꯠꯇꯦ ꯏꯆꯟꯅ ꯍꯥꯏꯕ ꯆꯧ ꯀꯩꯗꯧꯔꯒꯦ ꯆꯧꯁꯦ ꯑꯔꯨꯝ ꯈꯤꯇꯪ ꯍꯧꯕꯗ ꯁꯤꯗꯣꯔ ꯃꯥꯜꯂꯦ ꯍꯥꯏꯈ꯭ꯔꯦ ꯑꯗ ꯆꯧꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤ ꯊꯥꯒꯠꯇꯁꯨ ꯃꯥ ꯊꯥꯒꯠꯄꯩ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯑꯗꯒꯤ
ꯕꯤꯅꯣꯠꯅ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯀꯣꯛꯇ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯅꯠꯇ꯭ꯔꯒꯅ ꯇꯤꯛꯂꯥꯒꯨꯝꯕ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯁꯦ ꯂꯣꯛ ꯊꯨꯡꯕ ꯑꯔꯨꯝ ꯍꯧꯕ ꯍꯥꯏꯕꯁꯦ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯈꯩ 80%ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯐꯕꯗ ꯊꯨꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯧ ꯑꯩꯒꯤꯁꯨ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯆꯧꯒꯤ ꯁꯞ ꯇꯧꯖꯔꯕꯅꯤ ꯆꯧ ꯅꯥꯕ ꯑꯩꯗꯤ ꯂꯥꯏꯛ ꯑꯝꯇ ꯂꯥꯛꯇꯦ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯂꯥꯛꯇꯦ ꯍꯥꯏꯕꯗꯣ ꯑꯃ ꯂꯥꯛꯑꯦꯗꯣ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤ ꯂꯥꯏꯒ ꯑꯩꯒꯅ ꯍꯥꯟꯕꯅꯤꯀꯣ ꯍꯥꯏꯕ ꯍꯥꯟꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯍꯥꯏꯕ ꯂꯥꯏꯛꯀꯤꯗꯤ ꯋꯥꯔꯨꯅꯨ ꯐꯥꯁꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨ ꯆꯧꯅ ꯍꯥꯏꯔꯦ ꯒ꯭ꯋꯥ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯌꯥꯗꯤꯌꯦ ꯃꯁꯥ ꯉꯝꯗꯦ ꯁꯤꯅꯦ ꯑꯃ ꯍꯥꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯗ ꯚꯤꯗꯤꯑꯣꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧ ꯀꯃꯦꯟꯒ ꯊꯝꯕꯤꯔꯝꯃꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯋꯥꯏ ꯑꯃꯨꯛ ꯇꯞꯅ ꯁꯨꯝ ꯇꯧꯔꯛꯀꯗꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯔꯥꯖꯦ ꯂꯣꯛ ꯊꯨꯡꯕ ꯑꯔꯨꯝ ꯍꯧꯕ ꯈꯔ ꯌꯥꯡꯅ ꯈꯔ ꯊꯨꯅ ꯐꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯊꯨꯡꯕ ꯉꯝꯗꯅꯕꯒꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯉꯩ ꯃꯇꯝꯗ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥ ꯅꯨꯡꯁꯤꯠ ꯑꯣꯟꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯃꯣꯏꯁꯦ ꯅꯥꯔꯕ ꯑꯗꯨꯝ ꯍꯧꯔꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯅꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯣꯛꯇꯔ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯑꯩꯁꯦ ꯇꯧꯔꯒ ꯍꯜꯂꯛꯄꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯥꯒꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯇꯧꯕꯁꯦ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯛꯊꯤ ꯈꯟꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯑꯩꯁꯦ ꯇꯔꯥꯔꯛ ꯈꯟꯗꯣꯛꯄꯅꯦꯕ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯅꯨꯡꯊꯤꯜꯒꯤ ꯑꯗꯣ ꯑꯩꯁꯦ ꯅꯥꯕ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯥꯔ ꯖꯦ ꯐꯥꯎ ꯌꯧꯈꯤꯕꯅꯤ ꯑꯥꯔ ꯖꯦꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯣ ꯁꯤ ꯌꯧꯔꯦ ꯆꯨꯝꯃꯤ ꯏꯆꯜꯀꯣ ꯍꯥꯏꯁꯦ ꯍꯥꯏꯅ ꯕꯤꯅꯣꯠꯅ ꯍꯥꯏꯔꯦ ꯕꯤꯅꯣꯠꯅ ꯍꯥꯏꯕ ꯏꯇꯥꯎ ꯍꯥꯏꯅ ꯖꯨꯁ ꯑꯃ ꯄꯤꯁꯟꯈ꯭ꯔꯦ ꯏꯃꯣꯏꯅꯨ ꯀꯔꯤꯅꯣ ꯍꯦꯟꯒꯠꯂꯛꯏꯁꯦ ꯏꯆꯟꯅ ꯍꯥꯏꯕ ꯆꯧ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯛ ꯂꯥꯛꯑꯣꯌꯦ ꯑꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯆꯧ ꯀꯩꯒꯤ ꯑꯗꯩꯗꯤ ꯆꯧꯅ ꯍꯥꯏꯕ ꯍꯣꯏ ꯀꯩ ꯊꯥꯒꯠꯂꯨ ꯍꯥꯏꯅꯣ ꯅꯪꯅ ꯑꯇꯧꯕ ꯑꯃ ꯎꯠꯂꯛꯑꯣ ꯅꯪꯅ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤ ꯅꯪꯅ ꯍꯦꯛ ꯑꯃ ꯇꯧꯕ ꯌꯨꯝꯗ ꯒꯦꯝ ꯍꯦꯛ ꯁꯥꯟꯅꯕ ꯑꯗꯨꯒꯤꯗꯣ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯑꯗꯨꯗꯒꯩꯗꯤ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯑꯣꯏꯅ ꯉꯁꯥꯏ ꯖꯨꯁꯇꯨꯒ ꯂꯣꯏꯅꯔꯒ ꯆꯤꯛꯊꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯄꯨꯁꯤꯜꯂꯛꯏꯁꯦ ꯂꯦꯛ ꯄꯤꯁ ꯑꯗꯩ ꯏꯆꯟꯅ ꯍꯥꯏꯕ ꯑꯥꯔ ꯖꯦ ꯍꯥꯏ ꯑꯗꯩꯗꯤ ꯏꯃꯣꯏꯅꯨꯁꯦ ꯈꯨꯊꯦꯛ ꯑꯃ ꯇꯧꯔꯛꯑꯦ ꯂꯥꯏꯕꯨꯅꯣꯅ ꯍꯥꯏꯕ ꯏꯇꯥꯎ ꯑꯅ ꯍꯤꯒꯠꯂꯛꯏ ꯑꯁꯤꯒꯤ ꯏꯃꯣꯖꯤꯁꯦ ꯈꯪꯗꯦꯀꯣ ꯃꯅꯞ ꯆꯣꯔꯤꯔꯥ ꯄꯤ ꯇꯥꯔꯤꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯩ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯏꯆꯟꯀꯣ ꯍꯥꯏ ꯑꯥꯔꯖꯦ ꯂꯩꯌꯦ ꯏꯆꯦ ꯍꯣꯏꯑꯕ ꯑꯩꯗꯤ ꯄꯜꯂꯨꯔꯦ ꯉꯥꯏꯍꯥꯛ ꯆꯧꯅ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯊꯥꯒꯠꯍꯧ ꯍꯥꯏꯔꯣ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯚ ꯌꯥꯎꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯅ ꯇꯧꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕꯔꯥ ꯀꯩꯅꯣ ꯍꯦꯛꯇ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯉꯤꯉꯩꯗ ꯍꯦꯛ ꯀꯥꯞꯁꯤꯜꯂꯣ ꯃꯤꯅꯤꯠ 5-6ꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯒꯤ ꯊꯥꯒꯠꯂꯣ ꯂꯥꯏ ꯒꯨꯛ ꯅꯥꯏꯠꯇꯣ ꯔꯪ ꯇꯧꯔꯤꯔꯣ ꯏꯆꯦ ꯍꯣꯏꯅꯦ ꯑꯗꯨꯅꯅꯤꯅꯦ 6-7ꯅꯤ ꯁꯨꯔꯦ ꯁꯤ ꯇꯧꯕꯗꯩ ꯂꯣꯏꯅ ꯇꯨ ꯃꯨꯛꯄꯥꯛ ꯂꯣꯏ ꯃꯥꯡꯒꯣꯟ ꯄꯨꯊꯣꯛ ꯊꯝꯕꯤꯈ꯭ꯔꯕ ꯃꯍꯥ ꯂꯥꯟꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯐꯝꯒ ꯖꯒꯥ ꯂꯩꯄꯣꯟꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯊꯥꯡꯗꯣꯛꯇꯅ ꯃꯍꯥ ꯄꯜꯂꯔꯣꯏ ꯇꯥ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯇꯤꯚꯤ ꯌꯣꯠꯇꯅ ꯃꯍꯥ ꯂꯥꯟꯅꯦꯕ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯑꯗꯩꯗꯤ ꯆꯧꯅ ꯍꯥꯏꯕ ꯍꯥ ꯏꯗꯤꯠꯇꯤ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯊꯥꯒꯠꯂꯛꯀꯦ ꯑꯗꯩꯗꯤ ꯕꯤꯅꯣꯠꯅ ꯍꯥꯏꯕ ꯃꯤ ꯁꯤꯕꯗ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯗꯣ ꯑꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤꯒ ꯑꯣꯔꯣ ꯇꯥꯅ ꯀꯞꯄꯗꯣ ꯁꯤꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯣꯛꯄꯕꯨ ꯃꯥꯜꯂꯤ ꯃꯆꯤꯟꯖꯤꯌꯥꯅ
ꯉꯁꯥꯏꯒꯤ ꯅꯣꯛꯄꯁꯤꯗꯒꯤ ꯃꯥꯅꯕꯨ ꯍꯦꯟꯅ ꯖꯥ ꯍꯤꯒꯠꯈ꯭ꯔꯦꯅꯦ ꯍꯤꯒꯠꯂꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗꯁꯨ ꯀꯞꯄꯕ ꯃꯥꯟꯕ ꯑꯗꯨ ꯆꯧꯅꯕ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯡꯕ ꯌꯥꯍꯜꯂꯣ 50 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯗꯤꯑꯣꯐꯥꯎ ꯌꯥꯎꯗꯅ ꯅꯪ ꯀꯗꯥꯏꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛꯀꯗꯣꯏꯅꯣ ꯑꯗꯨꯗꯒꯤꯗꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯏꯃꯣꯏꯅꯨ ꯀꯩꯅꯣ ꯄꯨꯇꯨꯜꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯐꯖ ꯄꯨꯇꯨꯜꯁꯦ ꯍꯥꯞꯆꯔꯛꯎꯁꯦ ꯁꯤ ꯃꯁꯛ ꯈꯔ ꯊꯤꯃꯟꯈ꯭ꯔꯦꯕ ꯃꯈꯖꯥꯏꯒ ꯈꯨꯏꯕ ꯃꯥꯜꯂꯦꯕ ꯑꯗꯨꯗꯒꯤꯗꯤ ꯆꯧꯅ ꯍꯥꯏꯕ ꯄ꯭ꯔꯤꯌꯥꯅꯥ ꯑꯦꯀꯥꯎꯟꯗꯣ 50 ꯁꯕꯁ ꯌꯧꯍꯜꯂꯣ ꯑꯗꯨ ꯊꯣꯛꯂꯛꯑꯣꯗꯅ ꯑꯦꯀꯥꯎꯟꯗꯣ ꯁꯤ ꯑꯁꯤꯗꯒꯤ ꯂꯥꯏꯛ ꯑꯃ ꯇꯧꯁꯜꯂꯝꯃꯣ ꯄ꯭ꯔꯤꯌꯥꯅꯥꯗꯒꯤ ꯇꯧꯔꯝꯃꯣ ꯑꯗꯨꯗꯤ ꯑꯔꯖꯦꯟ ꯍꯥꯏꯕ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯇꯝꯕꯨ ꯈꯜꯂꯣ ꯑꯗꯨꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯔꯆꯥ ꯑꯃ ꯇꯧꯗꯣꯏꯔ ꯑꯩꯁꯦ ꯇꯝꯕꯨ ꯈꯟꯕꯒꯤ ꯅꯍꯥꯟ ꯂꯥꯛꯑꯅꯤꯁꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯥꯡꯗꯣꯛꯇꯅ ꯁꯨꯃꯥꯡꯉꯣ ꯀꯔꯤꯑꯣ ꯏꯃꯣꯏꯅꯨ ꯑꯁ ꯑꯃ ꯑꯣꯟꯊꯣꯔꯛꯑꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯏꯕꯒ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯤꯒꯤ ꯑꯣꯏꯇꯥꯏꯀꯣ ꯁꯨꯝꯕꯒꯤ ꯏꯃꯣꯖꯤ ꯃꯌꯥꯝꯁꯦ ꯈꯨꯠꯀ ꯁꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯞ ꯕꯦꯔꯥ ꯑꯣꯏꯕ ꯃꯤꯒꯤꯑꯕ ꯏꯃꯣꯏꯅꯨ ꯑꯃꯒ ꯇꯧꯔꯛꯑꯦ ꯂꯥꯛꯏꯕꯤꯅꯣꯅ ꯏꯇꯥꯎ ꯑꯅ ꯀꯧꯔꯤꯌꯦ ꯏꯇꯥꯎ ꯍꯛꯊꯤ ꯈꯟꯕꯒ ꯃꯥꯜꯂꯤꯌꯦ ꯈꯌꯥꯠꯇꯩꯒ ꯇꯤꯟ ꯄꯥꯏꯊꯣꯔꯛꯑꯦ ꯑꯔꯖꯦꯟ ꯍꯥꯏꯕ ꯑꯗꯨ ꯈꯟꯕ ꯄꯩꯁꯥ ꯆꯪꯗꯦ ꯆꯦ ꯑꯗꯨ ꯈꯟꯕ ꯄꯩꯁꯥ ꯆꯪꯗꯦ ꯑꯩꯒꯤ ꯇꯝꯕꯨ ꯑꯃꯁꯨ ꯂꯩꯅꯦ ꯑꯣꯜꯔꯦꯗꯤ ꯈꯟꯕ ꯑꯃꯈꯛ ꯂꯩꯌꯦ ꯁ꯭ꯋꯥꯏꯗ ꯐꯝꯃꯒꯕꯨ ꯃꯤꯅ ꯚꯤꯗꯤꯑꯣ ꯀꯅꯥ ꯌꯦꯡꯗꯣꯏꯅꯣ ꯌꯦꯡꯉꯨꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯐꯃꯨꯡꯒ ꯂꯣꯏ ꯊꯥꯡꯇꯣꯛꯑ ꯂꯩ ꯁꯨꯃꯥꯡꯗꯗꯣ ꯄ꯭ꯔꯤꯌꯥꯅꯥ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯣ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯗꯤ ꯅꯝꯁꯤꯜꯂꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ ꯊꯥꯒꯠꯂꯛꯑꯣꯔꯣ ꯍꯥꯏꯕ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯊꯥꯒꯠꯂꯛꯑꯣꯔꯣ ꯍꯥꯏꯁꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯥꯒꯠꯇꯣꯏꯅꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯨꯗꯤ ꯀꯣꯟꯅ ꯅꯁꯥꯅ ꯁꯦꯝꯖꯔꯒ ꯀꯣꯟꯅ ꯇꯧꯒꯗꯣꯏꯅꯤꯅ ꯑꯗꯩ ꯕꯤꯅꯣꯠꯅ ꯍꯥꯏꯕ ꯈꯌꯥꯠ ꯁꯦꯒꯥꯏꯕꯤ ꯈꯨꯅꯣꯛꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯈꯌꯥꯠ ꯁꯦꯒꯥꯏꯅ ꯇꯤꯟꯒ ꯄꯥꯏꯊꯣꯛꯄꯤ ꯈꯨꯅꯣꯛꯅꯦꯕ ꯌꯥꯏꯅꯦ ꯏꯆꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯄꯔꯗꯥ ꯑꯃ ꯈꯟꯖꯜꯂꯣ ꯑꯣꯀꯦ ꯇꯥꯔꯦ ꯍꯥꯏ ꯉꯥꯏꯈꯣ ꯇꯧꯒꯦ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦꯅ ꯇꯧꯖꯔꯝꯕꯅꯤ ꯀꯣꯟ ꯍꯦ ꯀꯨꯏꯅꯒ ꯊꯥꯖꯔꯔꯣꯏꯗ ꯑꯩ ꯂꯣꯏꯁꯤꯟꯖꯗ꯭ꯔꯕꯅꯤ ꯃꯥꯅꯨꯁ ꯅꯥꯏꯗ ꯇꯈꯦꯜꯗꯨꯕꯨ ꯂꯣꯏꯍꯧꯗ꯭ꯔꯤꯕꯅꯦ ꯍꯥꯏꯁꯤꯕꯣ ꯂꯥꯛꯇꯣꯏꯁꯦ ꯎꯁꯤꯠꯇꯦꯗ ꯑꯩꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯗ ꯂꯥꯏꯠꯀ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯐꯝꯃꯗꯤ ꯂꯥꯏꯠꯀ ꯃꯊꯧ ꯇꯥꯗꯦ ꯇꯧꯔꯁꯤꯔ ꯀꯩꯅꯣ ꯄ꯭ꯔꯤꯌꯥꯅꯥꯅ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔ
ꯇꯧꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯑꯣ ꯍꯥꯏꯅꯦ ꯅꯣꯏꯕꯨ ꯈꯔ ꯈꯔ ꯇꯧꯕꯤꯌꯨꯅꯍꯦ ꯄ꯭ꯔꯤꯌꯥꯅꯥꯁꯦ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯗꯪꯉꯤ ꯚꯤꯗꯤꯑꯣ ꯌꯥꯎꯕ꯭ꯔꯣ ভিডিও নাই তো যে কেমনে সাবস্ক্রাইব করতো ꯍꯩꯃꯥ ꯅꯦꯅꯦꯅ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯩꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯀꯣꯟꯅ ꯇꯧꯔꯛ ꯇꯥꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯏꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯒꯩ ꯇꯧꯕ ꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯑꯕ ꯇꯈꯦꯜ ꯕꯥꯕꯨ ꯑꯦꯜꯕꯤ ꯂꯣꯏꯈꯔꯦ ꯑꯗꯨꯗꯤ ꯃꯥ ꯂꯣꯏꯔꯒ ꯂꯥꯛꯄꯤꯗꯦ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯊꯥꯕ ꯑꯥꯔꯖꯦ ꯁꯤꯁꯨ ꯕꯨද්ධꯤ ꯑꯃꯅꯤ ꯑꯥꯔꯖꯦ ꯁꯞꯁ ꯏꯃꯥꯏꯄꯦꯝꯃ ꯁꯞ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯣ ꯏꯃꯥ ꯀꯅꯥꯅꯣꯅꯦ ꯑꯩꯍꯥ ꯈꯪꯕꯨ ꯈꯪꯉꯤꯅꯤ ꯏꯆꯦ ꯀ꯭ꯋꯥ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯦꯀꯣ ꯑꯗꯨ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯆꯥꯔꯛꯄ ꯃꯣꯏ ꯔꯣꯡ ꯊꯥꯕ ꯀꯥꯡꯕꯨꯒꯤꯅꯤ পরিষ্কার করে ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯒꯦꯗ ꯑꯥꯔꯖꯦ ꯃꯤ ꯂꯤꯛꯃꯟꯈ꯭ꯔꯦ ꯑꯩ ꯀꯣꯟꯅ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯊꯥꯖꯒꯦ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯒ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯥꯔꯖꯦ ꯕꯤꯅꯣ ꯂꯥꯏꯠꯁꯨ ꯃꯥꯡꯈ꯭ꯔꯦ ꯏꯆꯟꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯁꯕꯁ ꯇꯧꯔꯛꯑꯣ ꯅꯦꯅꯦ ꯊꯤꯀꯥ ꯍꯣꯏꯅꯦ ꯅꯣꯡꯃꯅ ꯃꯤ ꯑꯃ ꯂꯥꯛꯏ ꯅꯣꯡꯃꯅ ꯃꯤ ꯑꯃ ꯂꯥꯛꯏ ꯃꯤꯒꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧ ꯂꯩ ꯔꯣꯡꯒ ꯊꯥꯍꯩꯕꯣꯟꯇꯦꯕꯣ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅꯅꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯊꯤꯕ ꯈꯪꯉꯣꯏ ꯁꯤꯒꯤ ꯃꯤꯡꯁꯤꯗꯒꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯏꯔꯛꯄꯗꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯇꯧꯔꯛꯇꯕ꯭ꯔꯥ ꯑꯣꯀꯦ ꯏꯆꯦ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣ ꯌꯥꯏꯐꯕꯤ ꯍꯨꯗ꯭ꯔꯣꯝ ꯍꯥꯏ ꯌꯥꯏꯐꯕꯤ ꯍꯟꯗꯛꯇꯤ ꯀꯨꯏꯔꯦ ꯌꯥꯏꯐꯕꯤꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯌꯦꯡꯗꯕꯩ ꯀꯩꯀꯩ ꯊꯥꯒꯠꯖꯥꯠꯅꯣ ꯀꯩꯗꯧꯖꯥꯠꯅꯣ ꯔꯨꯝ ꯁꯤꯐꯇꯤꯡꯒꯤ ꯑꯗꯨ ꯑꯗꯥꯏꯅꯗꯤ ꯅꯍꯥꯟꯋꯥꯏ ꯎꯔꯝꯕꯅꯦꯕ ꯃꯨꯛꯕꯥꯡꯒꯨꯝꯕꯗꯤ ꯍꯧꯔꯕ꯭ꯔꯥ ꯍꯧꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯣꯏꯗꯣꯔꯕꯣ ꯍꯥꯏꯕ ꯑꯣ ꯈꯪꯗꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯥꯔꯖꯦꯁꯨ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯥꯔꯖꯦ ꯍꯥꯏꯕꯗꯨꯒ ꯕꯥꯏ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯤꯌꯥꯅꯥ ꯀꯗꯥꯏꯅꯣ ꯌꯥꯏꯐꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯣ ꯑꯗꯨꯒ ꯌꯥꯏꯐꯕꯤꯅꯁꯨ ꯇꯧꯖꯔꯛꯑꯅꯤ ꯑꯩ ꯀꯨꯏꯗꯦꯗ ꯃꯤꯅꯤꯠ ꯀꯨꯟ ꯐꯥꯔꯦ ꯑꯦꯌꯥꯔꯇꯦꯜ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯤ ꯂꯩꯇꯦ ꯀꯃꯥꯏꯅ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ